Governor Ccpur Satuna prefabricated house Sangakre, Ccpur Chandel, Ccpur Kangpokpi lambi sembinaba Kuki Zo Council na Governor Takshin Kre. Governor Ccpur Balana Maki Anirak Suba Kongsat Am Oinang Ccpur Satun District Siki Kudong Sada Basing Yingsin Kipagaloina, New Zalen Pai Kul Nauna Saba prefabricated house Amasum Center Ama Sangaduna IDP Singama de Miam Kushinakre. Governor की खोंगसत अदर कुकी जो काउंसिल की मिहत सिंगस उनदन वरी सनकी उनाबदुदा कुकी जो काउंसिल की मैकेट की चुचामपुर चंडेल चुचामपुर कांगपोक्पी फाउनना बलंबी निंगथीन सेंबिनब यावना मरुएब वाफम तरागतर पुथोक्तुना गवर्नर तक्सिनख्रे गवर्नर अजय कुमार बलाना ngasi mahaki anirak suba खोंगसत अदुदा न्यू जालेन फाइ विलेज नौना साबा प्रीफेब्रिकेटेड हाउस अमदी Rice Center ama sangaduna miyamna kushinaraba matung nungthil pung taranithoi makai tabada Ccpur DC office ki conference hall da governor na Kuki Zo council KZC gi mihutsinga unaduna wari sanabadu da KZC gi maikaidegi maruoiba point taraga taruk puthoktuna thabuk oina pangthokpinaba governor takshinki Kuki Zo council gi maikaidegi puthokiba point taraga taruk adugi manungda अथुबा मतमना थाबक ओइना पांगथोकपिनाबा गवर्नर दा दक्षिणकी वाफमसिंगी मनुंगदा कांगपोक्पी अमसुम चुचामपुर डिस्ट्रिक्ट की ओइना इलेक्ट्रिसिटी कैपेसिटी अपग्रेडेशन तौबा कुकी जो डिस्ट्रिक्ट सिंगी लोकल रोड सिंगनिंग थीना सेमजिन सजनबा टिपाई मुक लंबी परिंगी मफम क्यादा लैंडस्लाइड चतोकसिन यादना लैदिबस अथुबा मतमदा याहननाबा थाबक लखतपिनाबा मति चुचामपुरदगी चंडेल ताबा लंबी अमसुम चुचामपुरदगी कांगपोक्पी ताबा लंबी निंग थीना सेमजिन मिनाबा थाबक लखतपियु हाबि यावरी Kuki Zo Council की मैकेदगी मखा ताना तक्सिन की वाफम सिंगदा मणिपुर हाई कोर्ट न्यूट्रल ओइबा एडवोकेट जनरल अमा हापिनबा डिस्ट्रिक्ट ट्रांसपोर्ट ऑफिस पुलिस जुरिडिक्शन अमसुम लैंड रेवेन्यू ऑफिस की लैरिबा जुरिडिक्शन अमुहना सेमदोकपिनबा चंडेल डिस्ट्रिक्ट की न्यूट्रल ओइबा डिप्यूटी कमिश्नर अमा पोस्टिंग पिबिनबा मणिपुर पब्लिक सर्विस कमीशन MPSC न लौबा एग्जामिनेशन सिंगिदमक Kuki Zo डिस्ट्रिक्ट की तोंगान एग्जाम सेंटर सिंग हांगदोकपिनबा तक्सिन की Masidana tana Tenopal district ki manung sana laiba More college amasum Chandel district ki manung da laiba SEMCO college ki staff singi tha tara tolo phangdana laiba asi khudak ta pithokpiu More the quality lab health care facility lehenbiu singi district sing de helicopter service lehenbiu mahairoi singi pithoktana laiba scholarship ki senfam pithokpiu amadi Chandel district ki manung sana Imphal river mathak thong ama sabina basu governor takshin khiaina pausta makhatari Senapati District Police की Remote Monitoring Unit RMU हांगदोखरे हाईवे दा पामदब थौदोक सिंग थोलकपदा पुलिस न खुदक त यिंगसिनबा ngamlagani law and order ngakpa madi highway safety ki thabak mapung phana lokhatpa ngamnaba maruoiba khongthang am oina Senapati District Police na mai pakna Remote Monitoring Unit RMU Senapati SP office ki police control room da ngasi mai pakna hangdokre Remote Monitoring Unit RMU Ashina Mau Police Station, Tadobi Police Station, Maram Police Station, Senapati Police Station ki manung sana National Highway ki strategic oiba mafam taragani thoida CCTV camera thamduna link tawri Thaurang ashina police officer sina district ki manung sanba National Highway ki paring na satok sing tawba sing ubaga loinana singna ba thabak creativity sing yorakpada madubu track tawba amadi satok sing da asoi angam yahonna bangamba loinana emergency lakpar khudaka thabak lokhat pasu ngamlagani remote monitoring unit RMU asi pung kungamari mathau tawduna highway bu kupni yingsingeni lambi aside accident natragana karigum thawdo wathu ama thulak par khudaka police na mateng pangma ngamba loinana lambi aside satliba miyoi singamadi transporter singi public safety du lehenma ngamlagani hairena so paus ta makhata na palakli Lebak thiba paw mana tusin bada khong tek padagi rims da leng sa tharakhibi nupi amanga si operation tawnaba hidap kapadani haiba laikhidre hairiba laikhidrabi adugi adudi awang sangmai laipat laikai digi laisram ningol hizam ongbi ibmsa yai sahi yangkhagi ni thoi mapuroiba muhen kawhi rims da miyamna khongjang sangsin khriari laikhidrabi gi hakchang loksindri loinana doctor gi mathakta akan me action lokhat kadabne haiba wafam yauna wafam kya phongdok ngarakli Transgender ga mari lainana piba puwari gi oihoragada High Court of Manipur gi judgment academic record sing da nupa da gi nupi da onjagi habi yakhidabadu court na yahankri Transgender gi gender hongro hongjin tawda ma suma khoi gi lairik tamlakpada laikhiba mingama sum gender sing ontokpa yahanabagi tama High Court of Manipur na mari lainaba sing gi mafam direction piduna tha amagi manuna thabu ona pangthokna ba khankre
High Court of Manipur writ petition ama Dr. Beyond si laisram kawa miyo mana tharak tuna maki gender si nupa dagi nupi da maki lairi academic record sing da onthokpa yahana bagi da mak petition tharaki court asina su petition asi bu khana bag loina justice e guneswar na judgment asi ngasi pi khibane petitioner gi maike digi maki lairi certificate amasum documents sing da boboi laisram haina lai loina gender asi bu nupa oina lairi du bu maha asi kumja english ngani taraga mapanda gender reassignment surgery amasa takre maram aduna ki gender asisu nupi wale transgender act 2019 gi section 6 amasum transgender rule 2020 gi rule 5 ki makhada district magistrate transgender certificate pipi na waizaki loina magistrate ki makede gi su transgender certificate piraki amasum form 3 gi makhada anoba maming asibu dr beyond si laisram hain onki loina Aadhaar card voter ID amasum PAN card so anoba ming amasum gender adu update okay dubo petitioner sina Board of Secondary Education Manipur, Council of Higher Secondary Education Manipur, Manipur University to Satuna Maki Education Certificate sing lady maming amasum gender do on top pina baizaki haribo apamadu authority singi makedigi ayaba ama phawo pirakiti court asina khannaraba matung haribo authority singi sigi mafamda direction ama piduna transgender act 2019 amasum transgender rule gi mari leinaba section amasum rule singi makhada anobo maming amasum gender do nupi oina order si phangba numitegi tha amagi manung onthokadabane haina khangki court asina lawriba decision asisu manipur gi chief secretary gi makedi gi mathau taba direction sing establishment khudimakta pinabagi damakta khangan khiyari Sin National Army sing Indo Myanmar border drug lalon baga mari lainai Myanmar gi military junta gi mathak lal hori ba Sin National Army CMAC Indo Myanmar border drug lalon bagi thabak sa thariba singa sauna mari lainai laholo basina drug cartel singa si back tawi haina Directorate of Revenue Intelligence amasum Intelligence Bureau ki report amana hairi report asina makata na hairi bana drug cartel singa sina Myanmar rom dik yam laba drug ki consignment sing puthok pusin tawri ba route singa masum tunnel singa du safeguard tawna bagi damakta Sin National Army sound support lawri leba asita thajilakli ba synthetic drug ki sada maudradi Myanmar dagini masimaru oina Myanmar amas Mizoram ga lonari ba porous border sing ista pusilakani drug smuggler sing asina yamna addict oigan ba drug ama oidi ba yawa tablet yauna methamphetamines amasum fentanyl na sing drug sing asi Myanmar dagi lupa tara da leirega India da lupa lising amaga sani phawgi sang yoli masi khwai gi hena sendong yam na phangpa drug sing ni hairiba drug cartel sing asi Myanmar gi shakti leirab lahulup am oiriba Sin National Army na ngak selaga Mizoram gi border district am oiriba Samphai district amasum Zokar Water village phabu pusilakpani hairina su paus ta makhata na phongdorakli adu tendana su mem na thamjaramge hauzu koina di mem paus mata se lusinjarage amasu makhata banau ba update mem puna ngamina sena channel sig mekiri gi mem pham da makhata na thamjari makhata banau ba update mem puna ngamina se